Feedback channel da adombu amukhana taramna oxinjabaga loinana ngasi December ki tang kunmapan Yumsakeisa ingkumja lising ani ki kunmathoi gi khomjinba pau tabirasi anoba chahi gi hauramdai sida leibak asi konung shahar Delhi da yellow alert thamkre covid na maram oiduna Delhi da leiba school college sing thingjinkhre cinema hall amasung gym su Delhi sarkar thingjinkhre bar amasung restaurant sing da mioi chada yankhai khaktamak tinbe agani numidang gi pung 10 dagi ayuk ki pung Manga Pawasu curfew thamkre metro service bus service na chingba public transport singda passenger cha da yankai tamak chat pe yagani ot event gi system da dukan sing hang basu chat naragani numidang gi pung 10 phawbutang restaurant bar amusung dukan sing hang ba yagani haina Delhi sarkar na lauthorakre yamna yangna covid amusung omicron sandorakpana phirep ase lokhalakpani mioi chamgu phumanga da Delhi do Omicron thengnare rajnaitik samajik amasung dharma sabha gi mifam su pangthok piyararoi hairakre Assam da Himanta Biswa Sharma gi lengak na burkha thinglabasu yai wafam sigi matang da chief minister asigi political advisor Jayant Malla Barwana su burkha di Bharat Saibata gi phijol natte devi oina puja tawriba nupi singbu ikai khumnadabagi symbol amani burkha nupi singbu namthanabagi upai amani masi sijinnaroidabani apaba muslim singdi burkha gi mayokta wangangi lengak na phirep lokatlaga communal oiba thabak tawi hairakani karigumba muslim singna burkha gi mayokta kholau Lorokpa taragadi Himanta Biswa Sharma gi sarkar nasu makoi dugi tamak lepkani haina makha tana chief minister asigi political advisor Jayant Malla Barwana hairakre Bagbor ki MLA Sherman Alina Himanta Biswa Sharma da maral yajaroi hairakre aibu qurbani tawkrabasu iraldi yajaroi Allah Taala ki thawjal leiriba makai amadi miyam ki faryad aiga leiriba makai kanarasu karisu tawbangam loi hairakre punsi chuppa jail da leiba mathau tarabasu lal ledi haijaroi aranba ki mayokta aibu kanarasu chin men bangam loi shahid Dayanand Sharma bu killer ni hairubadagi MLA ase jail da changlubani Kasar Jila da International Airport Masaragani, Mathau Taba Lamsing Lenga Pibagi Sem Saduna Loire, Karanisida, Assam ki Chief Minister na Opam si official oina Lautok Lagani Haina, Siljargi MP Rajdeep Roy na Mediada, Kangalakre. Haukiba December ki tangkun mangada Siljargi Presbyterian Church Amada, Christmas ki Harau Kumai Chatringai ta Lamhen ba ngang karana Thingjin bagi wathok laikrabani wathok asigi ga mari lainana ngarang kasar police na chenaba mioi taru phagat kre CRPC gi chapchaba dhara pansinduna matik chaw cherak pi kani haina kasar SP na phudor kre Samit Hussein ko ba fake police officer ama ngarang kasar police na phagat kre sub inspector gi uniform set laga masabu sub inspector ni haijaratuna Facebook ta post ama torakhi Facebook post asina biam da angak po hanga mo iraki Samit Hussein di class 10 phaw pass to khidabani bahak na karam na police inspector gi thabak phanglibano wafam si Barta Lipida Phongdorakpadagi Kasar SP ki yathang makhada Katigora ki police na Badarpur ki yum amata re chetuduna Samit Hussein pu phagat ki hairi Samit Hussein pu hayeng court ta puthok pi ai hairi tha sigi tang kunithoi da yum dagi thokhibadagi thiba phangdana leiraklaba matung tang kuntaret ki ayuk ki pung mapan taba matamda Thambal Academy English School Mayagi Imphal Turel Torbanda Hobo Upambi Amada Yanduna Shiramba Mahairoi Koribayum Nargis Misi da Chenabani Haiba Machin Manau Ahum Thawal Police na Phagat Kre Nargis Misi da Chenaba Singh Phagat le tabadagi Khoisau naraba Khunggangi Mioi Singna Makoi Ahum Sigi Mayum Makai Thugaiba amasung Mai Thabana Chingba Tawki Hairi Miyamna Haurakiba Ihodi Police na Laksin Kre Mihat Siga Mari Lainaba Phagat aba Mioi Ahum adudi Chesam Sirajur Rahman Chahi Kuntaret Chesam Mastura Chahi Kulumdoi amadung Chesam Mumani Chahi Kunmathoini Hairi Haukiba tang kunithoi gi ungdangi pungmakun makai tabadagi thiba khangdana lakpa aduga tang kulumdoi da khoi Lilong police station da kanana Kori Mayum Ahmad Ali Mapaming Led Haji Ansar Ali Lilong Horbi Makal Lekai
salam manung dalai basina magi macha nupi kori mayum nargis sai ko matoi sibasi mang re na tarik kulum doi degi ko dari report pani adu matung da akoi police ka moiga loina na koi thi kirak pani akoi mafang kaya mathire ki matung sei ja ngarang tang kun tere ki ayu pung tarik kami phuma ta pung tam da nupi mcha koi mayum nargis asi akoi lilong hauroi bi makha lekai near Thambal English Academy di sigi turin mapanda masih hui sidra lerambani aduga adugi matungina akoi KSM start tore aduga masih sta mokoi rape case aduga murder adugi section me amdo pala koi KSM start togni aduna masda che na music akoi nahan dagi dum thidana lakoni jingna me amche adugo ngarang nongalam daida akoina crime siu commit tawriba koi madugi main accused oriba masagi sesam Sirajur Rahman masagi chai kuntaret apa amin sesam Siraj Ahmad dilong haurabi makhale kai konjil si akoina ngarang dum phabang ame aduga magi mananu pa sesam mastura sai kulum doi amasun kai kano magi machan nupi sesam musa adu mokhoi se khoina loina mo lokhale oji phare aduna ngasai crime se moine to bani se koi dum 100% chume koi investigate to almost hangi moi masa ma confess tore aduga admit tore aduna moi ain ge ba chap chabi lokalani koi no ji court puthoni aduga legal formalities me am do koi district police na chap chabi ain gi to hum to pa mihap ma da koi no bium to podan di to koi chap chal to ni me am thamjage Sanabagi Pau Hojikmak Indian Premier League ISL gi session chathari haukiba December gi tang 13 North East United AFC gi mayokta ASC East Bengal na sanaki play aduda ASC East Bengal gi player Antonio Perosovicna referee da fajataba ବ୍ୟବହାର utki haidna mabu match manga suspend tawbaga loina lupa lakh abaga fine tawkre play asida ASC East Bengal na 0-2 da maithi hauki Indian Cricket Under 19 team chathariba Under 19 Asia Cup ki semi-final yaukre semi-final da India ki Under 19 team na Bangladesh ki mayokta December ki tang kuntrada sanagani Paulo jere channel asibu mityeng tabiri bisingbu amukhana thagat chari loinana channel asida anau poirabadi subscribe to sinbio